मैम ngasidi enao nupa ma Assamdagi machegi manakta lakpiyako enao gi mingse मैम khangda मैम napte loina Manipur मैम punamati ipase khangabane diso kitang chichedi enao gi mingda lekhangda I mean Abijit kawi aduga lekhangna Assam sabsana hai bino se habdi Assam oragasu koi Manipur da leiba mipung khudimangna enao su shidaba mipung amta leitaba hai tare ko magi thomna Panaba kanjaba smaina mipung khudimangta magi matau tamjaningai oi ko ipase dina maseni yang thagale mase malabu nushidi dina mase gi memda lapi pegitama ipase se sajibu se hawagi lapoina ipana taru taru khudimangta mai pa porasino na dabaina sisena bo Thank you. Ada cici yang pai, aina ada kano kade cik na leh, ada ini jumda na macam ganda leh, sebab leh ada tu. Ada cici kang de, ada ini enao ni passing cici kang na ba, makai meam pul laga, ada conference na pa laga, wai sana laga. Ada macam Delhi, ada kai mana tu, ada di, aina tu macam leh, bani na wah bani na, ada macam macam bani na, mau ni am support tahu, ada macam aina tu cici na, ada bagi mana coba laksa bani. Koi mujalaga ya ba ko japulu ni ko adu yam nungai chi che ka khangna ba le yam phai chi che so